ngasi numida wairam phongkiba tuan ba Manipuri sifungsingdagi amasum thokiba thawdo wathokingdagi maruoibi I pausing khongasaraga Manipur top channel gi maikeidagi mayamna thamjagi hanbada HIV positive oiraba miyoi khangdoktuna laingana ART hidak mayumda thinba tarabadi masa mathanta suicide tawduna sikhinabagi maram oigani doctor Manipur lairiba human deficiency virus HIV positive oiraba miyoi sing masa khangdolaga miyoi sing asi punsi nungsangna lainabagi damakta Manipur laingana miyoi sing adugi mayum da satlaga anti retroviral therapy ART hidak thinbagi thabak chatharagani haina laukthokibasi aranba khongthang oigani loinana thawong asi laingana chatharakpada HIV positive oiraba miyoi sing adu khunaina makhoida hanthana yenglakadaba madi makhoige sokna samnaningdana lamna inthoktuna thambagi akibama lakadaba aduna masa matomta sijakhinabagi lambi ama oigani haina HIV AIDS ki maramda matam kuina asoba thawdang loduna laklaba lamdam asigi takthokningdaba maming lairaba doctor amaga pauksi asiga hiramasigi matangda akhanana wari sanabada phongdorakli atop paw manamu Nagaland da AR na misam tarago humdoi hatkibagi pung taruki banda Manipur gi gari kaya panduna lairure haukiba December marigi numidang wairam Nagaland gi Bon district ki subdivision gi manungsana laiba Longkhau area gi Oting village da Assam Rifles ki kangbuna khunja tarago humdoi nungmena kapduno hatkiba thawdo adubu yamna kanna yaningdaba phongdoktuna Naga Students Federation ngasi ayuk pung taruk tagi numit jungba pung taraganite fawa pung taruk Mon district pumba ban tawkhre Naga Student Federation na kaukiba pung taruk ki ban nasibu All Naga Student Association Manipur na suma pung fana sawatki ban nasina maram oiraduna ngasi ayuk anganbada Dimapur dagi Manipur da sanglakpa gari sing ban sawatpa singna Senapati district ki Karongda thingduna thamki atopa paw manamo Nagaland AR na misam taraga homdoi hatkibagi matangna Prime Minister na Cabinet Minister singa unaduna khanakre Nagaland gi Mon district ta nahan numidang misam sinmi taraga homdoi AR gi kangbuna nongmaina kaptuna hatkiba thawdo adugi matangda ngasi Bharat ki Prime Minister Narendra Modi na maki Cabinet ki makok thongba Minister singa unaduna wa khanakre hari ngasi gi mifam aduda misam tarago humdoi AR na hatkiba adugi aswoibadu puthokhtuna khanaki mifam asigi matungda Prime Minister Narendra Modi na thawdo adubu yaningdaba amadi laikhidraba miyoi singi mafamda awaba phongdokpagi warol sing thoknaba sem sakre haidi panba yabadi Assam Rifles na satakiba counter insurgency operation ki thabaduda lana misam sinmi tarago humdoi numaina kaptuna hatkibani madugi matung ningthokaba numitasu misam ama makhatana AR na hatki masigi matungna khoisaunaraba miyamna Mon town da leiba Assam Rifles ki kem aduda thomjinduna kem adu amanga ta thonki maduda AR na numai kapada su miyoi ama laikhidabani maduda laikhidaba miyoi aduga tharaga AR na kaptuna hatkiba miyoi taraga manga sure amaromda Home Minister Amit Shah na ngasi Parliament ki House animakta Nagaland na thokiba thawdo adugi matangna wa ngangnaba sem sakre hairi amaromda Nagaland gi Miyat aduda laikhidraba miyoi singi imung manungda Nagaland laingana S Gracia gi senpam lupa lak manga khusinaki senpam asing ngasi ayuk laikhidraba miyoi singi imung manungda Mon district ki Deputy Commissioner na khusinaki suhairi atopa pawmana Imphal Mode lambi da NHIDCL na lambi semba khunja sing na thingkhre National Highway Infrastructure Development Corporation Limited NHIDCL ga khunja singa yanakiba wafam sing thabak to onthoktana tumina lesin kibabu yaningdaba phongdoktuna National Highway 102 Imphal More lambi paningi Kongkhangdagi New Mongjang Village phawbagi lambi pakthok sakthokpagi thabak suriba singa yanaba ma puraktriba phawba village sip mapana thabak suba thingjin khrenasu pawsina su phongdorakli atopa maroiba paw khrana Nagaland gi thawdok kupna yengsilli akhanaba tim amana thigat halagani Amit Shah leba asigi Union Home Minister Amit Shah na Nagaland gi Mon district thukiba misam taraga mari laikhidabagi thawdo adubu nuaitaba phongdokladuna thawdo aduga mari lainana hauji oiragliba phibam sing kupna yengsilli hairaduna thawdo adubu thijindanabagidama special investigation team SIT ama semli haina parliament ta phongdokre
Lok Sabha da wa ngangluduna mahakna hai Home Ministry na thokiba thawdo adubu thijinbaga loinena hauzik oirakliba phibamsing kupna yengsili thawdo adugi matangda thijindanaba SIT ama semle amadi report adu tha amagi manungda submit tawragani haiki makhatana Home Minister na Lok Sabha da paudamladuna hai thokiba thawdo adu sakhangnadabagi thokibani Indian Army na otingi mafamsingda extremisting chathok chasin tawre habigi thajabi yaba paw phangmadagi commando kunga mathoina ambush adu singnani ngai oiba mafam adura satakibani matam adura gari aduna mafam adu yorakpa da lepnabagi signal piki adubu gari adu hena yangna thawalaki gari adu da extremisting aduna satle habigi singnaba leibadagi personal sing aduna nongmaina kapada miyoi taruk lekide tungna thawdo adu sakhangna haudabadagi thokibani haiba khanglaki Mon district laikhidraba miyoi taraga marigi manungda miyoi tareta nongmagi thabak suraga hingba sinmi singi coal mine da thabak suba sinmi sing laikhidabaga mari lainana khoisaunaraba khunja singna thawdok thophamna sangsilaktuna army gi gari ani akai atoi towan khibaga loinana security personnel singna nongmai round khara kapduna ehenba misam singadu laikhidabani hari Amit Shah na makhatana hai thawdo aduda lanmi ama laikide atopa kayana asu opanangki security force na masanga thoksanaba amadi thawdok thophamda omsiliba miyam adu takthoknabagi damuk nomai kapataki masina ahenba misam taret ama susian khibaga loinana miyoi kyana asu opanangki local administration amadi police singna oirakliba phibam adubu lakshina bohonaki haina thawdo adugi matangna marik sumba akuppa warol sing paladuna magna makhatana sapungdoki Atopa paw manamu Mahairoi lup tarukna Nagaland gi oting khun gi thawdok yaningdaba phongdorakli thasigi sesat mari gi numidang wairampung mari rom taba matamda Nagaland gi Mon district ki manungsana Transit sub division gi Longkhau area da leiba oting khunda mara leijadaba kulai paidaba misa miyoi taraga mangabo tamthiba mongda kungatre suba Assam Rifles ki personal sna numaina kaptuna hatkiba madi atai kaya marum asopa nangan khibagi yamna lebak thiraba thawdo asibu AIMSu MSF Desam KSA amadi AIMS ki apunba mahairoi lup taruna yamna haksina lawbaga loinana amuhana thondanaba mari lainaba singi pungning sengsilakli Mahairoi lup taru asina puna thadorak pasirola manahai miyoibagi hingbagi hakpu atamnana singnaba madi khungaunabada asoba thawdang lawriba Armed Forces Special Power Act AFSPA 1958 na India ki awang nongpok lamdam North East region da matam sangna India laingakna thamjinduna lakpadagi India gi lanmi singna sathaba yahaliba sing amadi sathaduna lakpani AFSPA 1958 asina India gi lanmi singda singnabada kaptuna hatpa yabagi ahenba mathau ama sangli amasum maramasimakna ek asigi marumda haukibasi kya asida India gi awang nongpok lamdam da misamiyai kayama tamthina hatokpikre haina sufungdorakli Makasa tarakpoina topa paw manamu RPF na laikhidraba naga isin inauk singi mafamda awaba phungdorakli thasigi saisat marida Nagaland gi Mon district ta leiba otingkhulda coal mine da thabak suba sinmi naga isil inauk singna mayumda halakpagi lambida lumduna leramba kunga matoi suba pera commando amadi Assam Rifles ki apunba khutpu amana minungsi haitana nomai kapsinduna tamthiba hatkiba masum karana asu opanangan kiba thawdokpo aina thingkraba RPF na nungaitaba phongdorakpaga loinana yowol gi ikai khumnaba ulakli RPF ki Deputy Secretary Publicity Robin Khumana thadorakpa sirol amana hai lamdam asigi hotnarakpada mayang lanmi singna misam yamna tainaba haibasi anauba wafam amanate sai kyagi ningtam lantheng asida kayarak hana thengnaduna leiraba wafam amani Democracy ki mingda lanmina laingakna loisa libai khoigi lamdam asida apaspana mating haptuna misam kaya asiana tholakpa matamda Delhi Bandit khutpu asina awaba phongdorakpa asidi crocodile tear gi masakni mara leiraba lanmida seirak piba haibasisu apaspana kanthoktuna thamlibanina kaidaunungdo oithokloi Delhi Bandit singi miyam themnaba sugar coated bullet wahaini amasum laikhidraba imungda sel khara piraga miyoibagi mamal mantiknaraga loisinkhigani mangjari aikhoigi nungsijaraba isil inauk sing adutani mayang lanmina aikhoigi Wesia lamdamgi miyamna piriba
awa saiting asi India gi loi leba oiriba makhaidi nangduna laikhigani maram asina Wesia lamdamasi gi India gi makhutagi ning tamnanaba punna lanthing minarasi loinana Wesia leba sida punna panminasi haibaga loinana India gi lanmina minungsi leitana hatok pikraba naga isilinauk singi thawaina mapugi lekolda ingna signa pothab oirasunu haina RPF ki chirol sinasu ikai khumna ulakli loisilakpo na tentakpa paw mana Nagaland gi Chief Minister na Nagaland gi aphaspa lakthokna ba taksinkhre Nagaland gi Chief Minister Nephi Reona Nagaland gi Armed Forces Special Power Act aphaspa 1958 lakthokna ba Central Government takshin khibaga loinana law sina maram oiduna leba asigi mingsa thiale haina phongdokre haina su paw sina makhatana phongdorakli eduga haujikoina di paw si matang ase lusinjarage amasum pathoksugi bida soikiba lankiba kya yaurs memna ngakpigeni matam gi maroi bi paw singsu leptana memda update pijarakena channel sigi maike digi su memna thamjari and thank you